Senapati Jilada Mahushagi Khongchak Inglabadi Hochiksi Kalenthani Adobo Kumsidi Me Thadagi Nong Yamna Tabana Mahushagi Yengnabada Handaki Kalen Ashidi Kara Ingba Matam Uire Kumgi Nong Kara Thingjarabasu Nong Maram Kaina Chubasina Mioi Kanglup Karagina Mapungoina Lomi Singidi Aphava Uire Aduga Jila Shigi Manung Hunjingna Laiba Kunja Singi Oinadi Achauba Awaba Ma Uiri Nong Ningthina Chubasina Lomi Sing Ayambadi Lo Panba Loiduna Kara Pothanaba Haure Adubu Nong Kana Chukibana Hanadagi Chatot Chasing Nungaitana Laiba Manung Hunjinba Kungang Singdadi Honariba Lambi Ayambagi Mafam Kayada Ching Ningkhaiba Chintaktagi Laikom Lainang Chentharakpa Amadi Lambi Namthakibana Maram Oiduna Lambi Paunadana Leiri Lambi Sing Asi Phauba Yahannaba Thabak Kaya Paikhatli Adubu Hekta Gari Changba Yabagi Oithokpadi Leitri Nong Asina Khudong Chadaba Kia Mayukna Halabasu Lambi Thong Shembana Chingba Infrastructure Shembagi Thabaksu Leptana Changsili Khongang Amaga Shamnaba Lambi Sing Koilas Thabagi Thabak Leptana Chathari National Highway Imphal Dimapur Lambigi Sharuk Singdi Yamna Phare Adubo Highway Sida Leiba Thong Ayambadi Pikli Amasung Matamga Chunaba Wadli Matang sida Paningba Wafam Amadi Haukiba Tha Amarom sida Potchai Thanna Yauba Achobo Truck Ahum Accident Thoktuna Likruturelda Tasingduna Driver Ani Hendemen Ani Shikraba Amasung Driver Amaga Hendemen Amaga Pibam Luna Shokhiba Chakumai Amasung Makhangi Marakta Shaba Pibam Patraba Thong Adu Hojiksu Pakthokpagi Maung Udri Jilashigi Drivers Association Amasung Student Singna Kanna Taksing Badagi Barricade Shemjilabasu Mafam Sida Karamna Accident Thokhaloi Dabage Hebadudi Yengshinba Udri Maram Aduna Highway Sida Passenger Kia Puduna Amasung Poche Kia Puduna Chadliba Gari Singi Driver Sing Amasung Lanai Chadliba Gari Singi Mioi Singi Damak Yenglaga Punna Lambi Ashigi Maramda Amasung Thong Singi Matangda Bahab Taminaba Changai Council of Higher Secondary Education Manipurna Loba Class 12 Parikha Haidokhiba Dagi Pass Tauraba Mahairoi Singi Makhatana Mahai Tamnaba Ming Changbagi Matangda Irang Langnari Jila Sida Leiba College Sing Ming Changbagi Thabak Haunare Adobo CBSE gi Parikha Sing Amasung Board of Secondary Education Manipurna Loba Class 10 gi Parikha Haidokpasu Ngainari Council gi Class 12 Parikha da Mausha Gumna Senapati Jila gi Mahairoi Sing Position Loba Yauna Chang Yamna Wangna Pass Taunaki Class 10 Dasu Adumak Farakani Hebisi Mama Mapa Oiba Singi Thajabani Amaram da Jilashigi School College Ayamba Hoji Kalen Chuti Thanare Thana Daba Khara Makhai Lairabasu Manipur gi Wangbada Mahai Tamba Chenakhiga Daba Natana Lairiba Angang Makhaidi Ahal Laman gi Gabukta Natraga Inkholda Mateng Pangduna Thabak Suba Yaunari Hojik asi miyamna punna chanaba maugi haikha haina khangnaba mamin chatlaba haikha asi puthokpa matamni hai makhala asi hojik Imphal dasu yam marang kaina phangnari amaromda maming chatlaba maugi alu hojik puthokpa hore dasa gusisu puthokna ba hore mausana mana masing amasung insang napi marang kaina puthokpa jila oibna hojik asi lomi singi sel lakpa hoba matam oire Adubo Lambi Thong Fatabadagi Puthok Yamna Leiba Manung Hunjingba Khungang Sing Dagidi Makhuigi Puthok Sing Kaithel Yauna Puthok Rakpa Ngamdabagi Achoba Awaba Mayugnari Lambi Sing Asi Yamna Thuna Phauna Drabadi Makhuigi Puthok Sing Arimbada Mangkhiba Yabagi Akiba Leire Maramaduna Manipur Sarkar Amasung District Administration na Amukta Pulap Ngamdrabasu Puthok Khara Yamna Leiba Mafam Sing Khangatlaga Nongchu Nongsha Khaktana Chahichuppa Gari Chatpa Yaba Lambi Sing Semgatpagi Tangai Phadaba Lei Connectivity Phagat Hanba Asina Khungangi Miyamgi Economic Growth Hengatlapada Chauna Mateng Oigani Mahushadagi Tilkang na Sandokpa Amadi Isingdagi Pokpa Laina Kia Mayoknaduna Lairiba Senapati Jilani Aduga Kumsidi Nong Ching Amasung Aing Asagi Pibam Asi Mahusaga Khara Khetnabagum Oibana Anayek Sing Thoraktanaba Mapungoina Apikpa Angang Sing Amasung Asonba Ahal Sing Khara Henna Cheksin Batangai Phade Hiramchida District Health Authority Akhannaba Meeting Changhanningai Amaromda COVID-19 gi laichat asi khara hantharabasu loire hena lobu yadri maram aduna miyamna laichat asidagi ngakthoknaba sarkarna piba checksing thorang sing adumak induna chatpa tangai phadri masiga loinana atai leina singdagi ngakthoknabasu ekhoi isa na checksing bagi tangai phadaba lei maram aduna ekhoi matam pumnamakta kauroi dabadi mangyonana checksing bana laing badigi di henna phai hebisini